Online manipuri ayuki pao yengbiriba pumnamak puthoi laisramna khurumjari ahanbada Aroiba pao N Birena governor da PR tha ahum thambinaba wafam thoraklibasi sangdokpiu Manipur ki chief minister oiramba nongthomam Birena state asida tha ahum president rule thambinaba governor da hairam ki haiba wafam ama thoraklibasi ki matangda miyamda sangdokpiu haina khundrakpam AC ki MLA thokchom lokeshwarna phongdorakli wafam asing asi pangai Yangdongda nauna saba Women Welfare Association ki sanglen sangabagi thoramda phongdokhibani thoram adugi athoiba mithunglen ki warolda TS Lokeshwar na hai miyam gi mihunna lengak pahaibasi lamdam asigi miyam gi apambani lengak semba yaraba MLA marang kaina leiraba BJP na karigidamak lengak semba ngamdribano haiki Amarom da miyam na pamdaba president rule bu thambiu haina hana ki chief minister nongthumam Birena governor da taksilami haibasi laibak thibani athuba matamda miyam da sengdokpiu haina mahangna appeal tawki Khutlai pikhatpagi matam amadi lambi faunabagi matam Manipurda BJP ki lenga ama leirambadagi February 8 da chief minister N Birena ma ki fam thadokpagi cherol ama governor da pisin kraba matung BJP ki MLA singi maraktagi leader ama khanduna miyam gi mihunna semba lenga ama semba ngamdabadagi February 13 da Manipurda suspended animation president rule PR chalaiduna lagli PR hek lakpadagi Manipur ki governor chingama sungtamgi aina yadaba Khutlai Paiba singdagi Khutlai thingalaknaba Tangkak ani thongna order ama thoki hayeng March 6 ase Khutlai thingalakpagi matam loire madusu akaknaba matam nungthilgi pung 3 faubadangni Haujik faubada tampaki oinadi Khutlai leptana thingalakpagi paulai adubu chingi Kuki singi oinadi Khutlai thingalakpa si kaya ude haina lawba yai chingi Kuki jo proof na makhoi gi demand tokhaiba administration ama taladuna Meitei proof ta lan hobadagi irang leiba ama oiduna lekli basi leitana ba governor na solution amar purak na bagidamak Paikhalak pathabakta Kuki singna yade Haujik Meitei amata chingi lambi fauraga chatpa yadaba asishu yahannabagi March nipani adubu Kuki jo proof na di lengang na paikhalak liba khongthang asi yade haiduna phongna lauri makhoi lenga ki mayokta leiri lenga ki mayokta leirabadi lengang na takhai batabni adubu haujik faubagi di madu uba phangdri Kuki jo proof na lengak pusingna rakba haibasi makhoi gi matungda kana leibagi no haibasi hangbatai amabu oiro Governor na thingjeli bakong thang asi mai pakhaningi Security Force na Lalhouba Amadi Khutlai Khutlai ka kona na fare Security Force na tongan ba mafam singda sathakiba operation da aina thingkhra Lalhouba amagi lanmi ama yauna miyoi Khutlai kaya galoina na fagat pagamle hairi Police ki pauna hai ngarang Imphal East District ki Porongpat Ayangpali Road ki All Modern College Gate manaktagi KCP MFL gilanmi ama fagat ki farba miyoi adugi maming yumnam Suresh Meitei Elias thongamba Mangang Elias Poring mangang kunganipan kawi mangondagi 36 hand grenade tara Chief launching tara Chief two-wheeler ama iron ammunition box ama mobile phone ahom wallet ama blue machugi bag ama fagat ki mahak general public private farm government office singdagi sel khaibada chenaba miyoi ni hari amarom da ngarang numidang wairam pung manga makhairom chaba matamda Bishnupur District Police Commando Amadi ani suba maha regiment ki kangbuna su hana prepar yauramba miyoi ama yauna miyoi ani su Khutlai ga kona na fare haidi faraba miyoi ani adudi huidrom Roman Singh nifuga mari apokpa huidrom Biren Singh kumbi 1 number 2 amadi huidrom Naresh Singh kunthak ani thoi apokpa huidrom Oken Singh kumbi Lai Sandong mamang laikai de gini hairi makhoi ani degi 9mm pistol ama MG magazine ama mobile phone ani fagale hairi Fagalaba miyoi amadi polam sing aduga loinana mari lenaba police station sing da khusinakre hairi atopa thodo amadana United Kuki National Army UK NA gilan mi mari sutha sigi ahumda Churchanpur town gi Bethel dagi Security Force ki kangbuna fare hairi faraba sing adugi manungda ahumdi juvenile ni aduga atopa miyoi aduna Jangolun Hawkip Elias Marco amakawi makhoi dagi pistol ani recover tawre Makhoi sel khaiba drug yonba amadi nongmai yonbada mapung oina chenai haiba khangba ngamle hairi makhoi su Khutlai sing aduga loina na mari leinaba singda khusinna khre hairi March ahum da Janeba da pangthokiba human right ki mifam da Manipur da thokliba hingsa gi thodok sing wafam sing puthokpada taramna okre Manipur da thokliba hingsa gi thodok sing ama sung paktakna na lanjen duna leiriba issue sing asida miyeng changnaba United High Commissioner for Human Rights Bolker Trak na chaliba tha sigi ahum da Janeba da pangthokiba Human Right Council gi Yankai Nipan Rak Suba Session the Pukhat ki Bawafam so Human Right Allied HRA na taram na ogli HRA gi Executive Director Bablu Loitong Bamna Thadora ki Bacherol amada session na du da haujik tholi ba mukna ba amadi tokai ta bagi phibam asida peace building amasung human right ka yumpham oidina issue sing asida miyeng changna ba pukhat ki ba si international level da high commission asigi khwaidagi nawbo khongthangni
India ki democracy amasung mari leinaba institution singi mapanggal kanna leiri hainaribani. Democracy da Mipum khudingmakpu ikai khumnaba yokhatpiba Amadi Khutlai asigi thak khudingda manaba purakpa mathau tai hairi amaromda human rights defender sing amasung independent journalist singbu harassment piba maram chadana fajin punsinduna thamba sina chingba issue singdasu thabak paikhatpa mathau tai. United Nations High Commissioner of Human Rights ki wakhalon amasung miyeng asida India authority na yamna ikai khumnaba mawongda thabak tawrakani haibigi thajaba thamli haina su cherol asina makha tarakli.